Ngaiko. Kay takpi ka daw. Nang nipili bisa sibo. Kisano. Mayam na tagna bisa sini. Jango ba ni? Sa sige mamalupa kyan. Lupa tara ka tani. Nagisa siya. Sangum na mawali. Haying dagidi. Ay gyoy na. Sangum yam namba. Yam special ba? Sa singa daban. Sa glass amada. Lupa ko trabi gani. Aduga. Paratha siya plan mali. Alu paratha or chicken paratha. Semanga daw ni. Lupa ko na trak kuntra pili paratha siya. Ay lupa hong trabi. Adu idi sa sige puna. Chama tayo ko. Hoy, pani semjaramge. Nang ay kanano habi dahan na kangro ba? Khangje. Lamdamsida sel paiba singi manung chaliba. Aduga laikai sigina khwaidagi sel paiba kaka sanahalgi naitom pukjaba machanu pana habisu ai khangje. Adu khangadi haying dagi na habi to kawn ko. Hoy, kaujararoy. Đó, ấy lẽ. Silejare. Kamdau bige. Good. Simang nina pa ba? Đó. Eh. Dao, masih waking chen raba. 저쪽에다 뭐라 nang 시지 tabam leba. Ado 아기들 라이 번 줘. Eh, karigi lai roidono. Dao kidi lakira la oira, ai ni special adum thamada. 세. 러상지 러. Ay mama, tari brenang bo. Tare tare. Nasani pa tu krai sakhi kena. O mafi maru anan basilaga moirang da satkani na thokrabane. Oh, pare pare. Ay su walking akte chalu khige ko. Hoi hoi moi babum. 다. 다. 아무튼 돌아네. Kidorage. 네 와슈룸도 그럼 내게. Som nei bani. 오, 에임 장우기. Pani. Swai yam bunga mine. Ho tin si su anu bu mane. Sam tu ta yam ki. Kanale. Sam tu putoro. Eh. Kaka sanani ni. Mai di special sem do ramni. Sile kaka. Chana di kai tosi kaka. Sana vdi yare. Pangsa sa senu su patida. Bai kaka. Hawi ne. Yam hawi mai sa si. Hawi ne. Moi ho din si pazin ya isha. Sina kai ki yaw jana. Moi shi di sana shu 원 shu no pangine. 이붕아. 암떨러.
ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯀꯀꯥ ꯅꯣꯏ ꯆꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯍꯣꯏ ꯀꯀꯥ ꯑꯗꯨ ꯀꯌꯥ ꯇꯥꯔꯕ ꯂꯨꯄꯥ 50 ꯇꯥꯔꯦ ꯀꯀꯥ ꯑꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯄꯥ 10 ꯄꯤꯕ ꯆꯥꯁꯤꯗ ꯂꯨꯄꯥ 50 ꯂꯧꯕꯗꯤ 이bungo ꯅꯣꯏꯁꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯀꯥꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯅꯗꯤ ꯂꯨꯄꯥ 10 ꯄꯤꯕ ꯆꯥꯗꯣ 30 ꯄꯤꯒꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯤ ꯑꯗꯨꯒ ꯀꯀꯥꯗꯤ ꯇꯣꯝꯊꯤꯟꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯗꯨꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯁꯦꯝꯖꯕꯅꯤ 이bungo ꯃꯍꯥꯛꯁꯦ ꯅꯪꯅ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯃꯥꯗꯤꯅꯦ ꯁꯦꯟ ꯄꯥꯏꯕ ꯃꯤꯒꯤ ꯃꯆꯥ ꯑꯩꯅ ꯂꯥꯏꯔꯕꯒꯤ ꯃꯆꯥ ꯌꯥꯝ ꯈꯦꯠꯅꯩ ꯃꯥꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯇꯣꯝꯊꯤꯟꯁꯤ ꯀꯀꯥꯅ ꯄꯣꯛꯄ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯅꯦ ꯑꯗꯨꯗꯤ ꯀꯀꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ ꯀꯩꯅꯣ ꯀꯥꯏꯗꯩ ꯂꯥꯏꯔꯕ ꯃꯆꯥꯅꯣꯗ ꯑꯩ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ 이세 ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯔꯛꯄꯗꯨꯒꯤ ꯃꯄꯥꯟꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯏꯔꯜꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯅ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯨꯕꯒꯤꯅꯦ ꯃꯥꯕꯨꯅꯦ ꯃꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯅꯤ ꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯋꯥꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅꯅꯦ ꯑꯩ ꯂꯥꯏꯔꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯇꯝꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ ꯈꯟꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯁꯥ ꯃꯁꯥꯅ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯕ ꯁꯦꯜ ꯊꯣꯛꯍꯧꯗ꯭ꯔꯕ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯃꯛ ꯂꯥꯏꯔꯕꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯦ ꯅꯪꯒꯤ ꯂꯨꯄꯥ 50 ꯍꯥꯏꯕꯗꯣ ꯁꯦ ꯂꯧꯔꯣ ꯑꯩꯅ ꯅꯍꯥꯟ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯦ ꯏꯃꯥ ꯏꯄꯥꯒꯤ ꯏꯔꯟꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯧꯔꯝꯗ꯭ꯔꯦ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯐꯪꯕ ꯏꯁꯥꯒꯤ ꯁꯦꯟꯗꯣꯛꯆꯕꯗꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯆꯥ ꯑꯩꯅꯁꯨ ꯍꯌꯦꯡ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯆꯥ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ